Kangpokpi town do mai phangdabagi miyamna sauna awaba mayongnare haidi Kangpokpi district ta mai chang naina phangdabagi maram oiduna district adugi miyamna sauna khudongchadaba kaya mayoknare maram aduna mari lena baloisangna hiram asigi matangda athuba miyeng sangbibaga loinana long term solution ama puraktuna Kangpokpi town da mai phanghanaba honabiyo haina Kangpokpi town committee KTC na hairakle KTC gi serol sana hai mai chang naina laktabuna maram oiraga miyamgi nomagi punsida lalol etiki thabakta amadi nomagi tangai fadaba tabak thoram sing akaiba kaya oihalle mari leinaba deputy commissioner da kaya rak haijarabasu tabak oina onthok pidre Manipur State Power Company Limited MSPD CL authority da 33 kV transmission line mapung phana semjin bina ba haijarabasu tabak oina pangthok pidre maramaduna district asigi miyam da mai mapung phana phangan ba tarabadi Manipur State Power Distribution Company Limited MSPD CL revenue collection tawba matamda Kangpokpi town committee amadi miyam na sumateng pangan herakle baris sarma da ki halak BJYM की हाना की प्रेसिडेंट मनोहर मयम बारे शर्मा एक्सएम एन बिरेना महाकपु केरक हानब होनखे इरांग असिसु एन बिरेना थोहन बनी हाइब वाफम मैरा पाइबी सिंग फोंदोखिबदो सोशल मीडिया दा वायरल ओइरखरबा मतुंग बारे शर्मा मसादा हाट कनी हाइना की हलक्रे हाइना बारे शर्मा मसाना दि हिंदू दा रिपोर्ट तौरखरे दि हिंदू पाउसे की रिपोर्ट अदुगी मतुंगिना बारे शर्मा ना हाइ मितै कम्युनिटी सिंग की माइकै कयादगी महाकपु हाट कनी हाइना की हलप लैरे हिरामसगी मतंगदा पुलिस दा एफआईआर अमा फाइल तौनब थौरांग तौरे महाकी माइकैदगी पुलिस दा प्रोटेक्शन पिबिनबा महाकना कयारक हाइजखरबसु हौजुक फावबगी ओइना पुलिस ना महाकु प्रोटेक्शन अमता पिबिरकपा लैत्रे हाइनसु महाकना फोंदोखे सुरचांदपुर दा ऑपरेशन चथबदा UKNA की फाइनेंस सेक्रेटरी खुलाइगा कोना फारे लैंगा का सस्पेंशन ऑफ ऑपरेशन सुचना दब कुकी लाल होलुप यूनाइटेड नेशनल कुकी आर्मी UKNA के फाइनेंस सेक्रेटरी सिक्योरिटी न चथकिबा ऑपरेशन दा खुलाई किया यावना फागतपंगम ले हाइदे पाउसेसना फंगो पाउगी मतुंगिना दि ngarang kuntraga taruk suba Assam Rifles samadi Manipur Police ki kangbuna Surchanpur district ki Kaprang area da operation sathaki operation sathaba horokpada maphamadu leramba kulai paibasing nongmai kapaga loinana amambagi khudong saba lauraga chen khinaba honaki hairi security force ki kangbuna khunja sing soktana ba playing fire tawga loinana lalhoba sing adu surrender tawna bakhangan khibaga loinana makhata na thibo hombagi thabak sathaba matamda United National Cookie Army UKNA ki finance secretary ni haina saktak saba mioi ama phagat pangam khi hairi पावसिन हाई फारब मियोय असिदगी AK-47 राइफल अमगा मरु खरा यावबो मैगजीन अमगा फागतखि महाक मखा ताना महाकि मयमदा तिजिन हुमजिनबगी थबक सथबदा .315 की राइफल अमा कंट्री मेड सिंगल बैरल राइफल अमा फागतखि फारब मियोय अदु खुलाइसिंग अदुगा सुरचांदपुर पुलिस स्टेशन दा खुसिनकी हाइदे नाकल अमरमदा कांगपोकपीदगी कुकी अमा सुरचांदपुरदा ब्राउन शुगर अमदि लुपा लाख 50 हेनबगी सेनफंगो कोनना फारे हाइदे Kangpokpi district leba mioi amana Surchanpur district brown sugar puduna chalamdagi Surchanpur police na check tawbada ngarang phabangam le haide mioi asina Surchanpur district ki Kaprang village manakta leba Sanga University mayada singnaninga obama ongda chalambada check tawbada mioi adudagi drug amadi sale ga konana phagat pangam khibani haide police ki pawsin hai pharaba mioi adu Kangpokpi district ki Kangsup pajangdagi lamkhogin dimgel kawe police na mioi adudagi support cap manungda haptuna puramba brown sugar Pungamari, sale oina lupa lakh 50 lising kun, nongmai maru ama, makong malipan magari ama, mobile phone ahum, masage Aadhaar card, PAN card amadi, voter card sukhaga lehari. Manipur thukaina bhonariba kuki militant kaya yauriba KIA amasung PDF ki mathakta military juntana akan balan chathakre Indo-Myanmar border da hojik KIA amadi PDF ki apunba kangbuga Myanmar military junta ga kan mongda nomai kapnari ngase yuk Myanmar Air Force na ningthi turel mapal da leiba Kani township ki manung chanba mulu haina khangnaba Kane unda leiba terrorist ki warehouse amada air bombing tawduna thugai khre hairi lanpham adu da KIA amadi PDF ki lanmi kya sikhi kaya asop nangki hari garang nungthil su bamo town da Myanmar ge military singa KIA amadi PDF ko khuthongna bagi thogdukta KIA amadi PDF lanmi mari hat ki baga loinana makhal gi afaba makhal gi nongmai manga lobang ngamkhre hari panba yabadi Myanmar ge Kasin state ki ani suba asoba town ama oiriba bamo da haukiba tha asigi amada Kasin Independent Army KIA na Myanmar lanmi da landaraktuna akana mong da land sokna duna lakhe Myanmar lanmi gi Air Force sing season duna kapna rakpana
ꯂꯩꯉꯥꯛꯅ ꯉꯔꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ KIA ꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯌꯥꯝꯕꯅ ꯇꯛꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯥꯆꯤꯟ ꯁ꯭ꯇꯦꯠ ꯑꯁꯤꯗ KIA ꯒꯤ ꯕꯦꯁꯇ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯤꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ KIA ꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝꯗ ꯀꯨꯀꯤ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯍꯟꯗꯨꯅ ꯀꯨꯀꯤ ꯃꯆꯥ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯂꯩꯅꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 28ꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3 ꯐꯥꯎꯕ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯀꯕꯣ ꯇꯝꯄꯥꯛꯀ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯁꯤꯜꯂꯨꯕꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥ ꯁꯤꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯅꯧꯕ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯅꯧꯕ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯂꯤꯗꯔ ꯑꯣꯐ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯆꯤꯊꯤ ꯏꯗꯨꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯂꯨꯆꯤꯡꯕ ꯄꯦꯅꯦꯜꯒꯤ ꯗꯤꯁꯀꯁ ꯃꯅꯨꯡ ꯆꯟꯅ ꯑꯅꯧꯕ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯅꯕꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯏꯈꯤꯕꯅꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯣꯕꯖꯦꯛꯁꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯅꯧꯕ ꯆꯤꯞ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔ ꯈꯟꯅꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯊꯥꯔꯤꯕ ꯄꯤꯇꯤꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯛꯄ ꯗꯤꯔꯦꯛꯁꯟ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯩꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕ ꯆꯤꯊꯤ ꯑꯗꯨꯗ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯑꯃꯁꯨꯡ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯗꯨ ꯃꯁꯛ ꯇꯥꯛꯂꯤ ꯃꯁꯤꯃꯛꯅ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯊꯪꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯌꯨꯅꯤꯠꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯍꯌꯦꯡꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯩ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯁꯤ ꯍꯥꯏꯅ ꯀꯣꯔꯣꯉꯥꯟꯕꯅ ꯊꯝꯂꯛꯂꯤ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟ MC ꯃꯦꯔꯤ ꯀꯣꯝ IOAꯒꯤ ꯑꯦꯊꯂꯤꯠ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯄꯔꯁꯟ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯕꯣꯛꯁꯤꯡ ꯃꯁꯥꯟꯅꯗ ꯁꯛꯅꯥꯏꯔꯕꯤ ꯑꯃꯁꯨꯡ 3ꯂꯛ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯕꯤ MC ꯃꯦꯔꯤ ꯀꯣꯝ ꯏꯟꯗꯤꯌꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟ IOAꯒꯤ ꯑꯦꯊꯂꯤꯠ ꯀꯃꯤꯁꯟꯒꯤ ꯆꯤꯌꯔꯄꯔꯁꯟ ꯐꯝ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯥꯎꯟꯁꯤꯜꯗꯒꯤ ꯉꯔꯥꯡ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯃꯦꯔꯤ ꯀꯣꯝꯅ IOA ꯑꯦꯊꯂꯤꯠ ꯕꯣꯗꯤ ꯑꯁꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯦꯔꯤ ꯀꯣꯝꯅ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯦꯊꯂꯤꯠ ꯀꯃꯤꯁꯟ ꯑꯁꯤꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯔꯦ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯇꯔ ꯑꯣꯏꯅ ꯄꯤꯁꯤꯟꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯤꯖꯥꯏꯟ ꯇꯧꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯄꯔꯁꯣꯅꯦꯜ ꯃꯦꯇꯔꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯄꯟꯕ ꯌꯥꯏ ꯃꯦꯔꯤ ꯀꯣꯝꯅ ꯍꯧꯈꯤꯕ ꯊꯥ 6 ꯑꯁꯤꯗ IOAꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯤꯕ ꯑꯁꯤ ꯍꯟꯗꯛꯀꯤ ꯑꯁꯤꯒ ꯊꯥꯔꯒ ꯑꯅꯤꯔꯛ ꯁꯨꯕꯅꯤ ꯃꯃꯥꯡꯗ ꯄꯦꯔꯤꯁꯇ ꯄꯥꯡꯊꯣꯛꯄ ꯑꯣꯂꯤꯝꯄꯤꯛꯁꯇꯁꯨ ꯁꯦꯗꯤ ꯃꯤꯁꯟꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯀꯟꯅꯕ ꯊꯣꯛꯂꯛꯂꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯏ ꯁꯨꯔꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯟꯅꯒꯤ MLA ꯔꯤꯇꯥꯌꯔ IAS ꯌꯦꯡꯈꯣꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯍꯥꯏꯈ꯭ꯔꯦ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯂꯤꯕ ꯃꯅꯤꯄꯨꯔꯕꯨ ꯃꯇꯤꯛ ꯃꯉꯥ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ MLAꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕ ꯆꯪꯏ ꯂꯩꯉꯥꯛꯅ ꯁꯣꯏꯕꯗꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯀꯟꯅꯕ ꯊꯣꯛꯂꯛꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯒꯗꯕꯅꯤ ꯄꯥꯎꯃꯤ ꯈꯔꯒ ꯎꯅꯗꯨꯅ ꯌꯦꯡꯈꯣꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯍꯥꯏ MLAꯁꯤꯡꯅ ꯄꯥꯏꯔꯝꯕ ꯂꯩꯉꯥꯛ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯈꯜ ꯃꯥꯟꯅꯗꯕꯗꯒꯤ ꯂꯩꯉꯥꯛ ꯎꯊꯥꯏꯔꯒ PR ꯊꯝꯗꯨꯅ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯗꯨꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕꯁꯤ MLAꯁꯤꯡꯅ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯑꯣꯏꯒꯗꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯣꯄꯣꯖꯤꯁꯟ MLA ꯐꯥꯎꯕ ꯌꯥꯎꯅ MLA ꯄꯨꯝꯅꯃꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯨꯅ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟꯕ ꯆꯪꯏ CM ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛꯄꯨ ꯆꯤꯀꯣꯟ ꯅꯥꯎꯀꯣꯟꯗꯨꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯍꯟꯒꯗꯕꯅꯤ ꯂꯩꯉꯥꯛ ꯂꯩꯔꯤꯉꯩꯗ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯐꯥꯕ ꯉꯝꯗ꯭ꯔꯒ PR ꯂꯥꯛꯄꯒ ꯀꯥꯡꯄꯣꯛꯄꯤꯗ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯤꯡ ꯐꯒꯠꯄ ꯈꯨꯠꯂꯥꯏ ꯐꯒꯠꯄ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯉꯝꯂꯝꯗꯕꯅꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯊꯧ ꯀꯌꯥ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡꯅ ꯉꯁꯤ ꯆꯠꯀꯅꯤ ꯇꯧꯔꯝꯕ ꯀꯨꯀꯤꯁꯤꯡꯒꯤ ꯔꯦꯂꯤ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯍꯟꯗꯕ ꯀꯌꯥ ꯑꯁꯤ ꯎꯕꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯂꯥꯛꯀꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯍꯟꯕ ꯇꯉꯥꯏ ꯐꯗꯦ ꯆꯧꯀ꯭ꯔꯤ ꯈꯛꯇꯒꯤ ꯈꯜꯂꯒ ꯂꯩꯕꯤꯒꯅꯨ ꯂꯩꯕꯥꯛꯀꯤꯁꯨ ꯈꯟꯕꯤꯌꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯗꯕꯅ ꯃꯁꯥꯒꯤ ꯃꯔꯝꯗ ꯃꯤꯌꯥꯝ ꯀꯟꯅꯕ ꯊꯣꯛꯂꯛꯂꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯈꯨꯠ ꯊꯥꯈꯤꯕ ꯂꯩꯇꯦ ꯃꯈꯣꯏꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯕ ꯖꯦꯅꯔꯦꯜ ꯑꯦꯝꯅꯦꯁꯇꯤ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯁꯁꯤꯡ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯕ ꯇꯥꯏ ꯍꯥꯏꯈꯤ